ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯐꯪꯁꯟ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯑꯁꯤ ꯔꯤꯇꯥꯌꯔꯃꯦꯟ ꯐꯪꯁꯟ ꯑꯁꯤ ꯁꯤꯝꯂꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯆꯠꯆꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ डिपार्टमेंट पीब रिटायरमेंट पार्टी लोरगा युमदा अमुक मखा ताबा फंक्शन पांथोकनबनी मयामना लाक्नरिबसी मेन रोड फाउबदी गाड़ी लापने यूम यौब लंबी गाड़ी चंब यादव खों लंबी तौब लंबी से मचा तौबदी मैम से खों परेंग लाक्नरीजे मफम से खुंगसिंग हूँ अतुक्की मतिक फजरे नोंचु थाग ओइबनिना अखोई चिंगमाइसिंग असिजु पुंगचंग संग उरगा बा अति फजै अखोइन हुजिक चंगलक्लिसी मेन रोड तकी चौरकना किलोमीटर अमगा मखाई मुक्ति सुरमनी अखोइन हुजिक खोंग लाइजे होरेल चाक चाबगा लोरगा मैम से जगोई मुक सादोइनी अदुना नुदांग पुंग 12 फावबगा चथदोइबा अदुबा अखोइदि होरेल अतोप मफम जो मुक चतकदौनिना अदुक थेंगनदि लैबा याररोय यूम चंद्रिङैदा मोइगी सागैगी लाइ मोइनदि कुलदेवता हाइबा अदु हाना खुइरमनै अदुनि हुजिक मोइ खुइरम चंख्रिजे
ꯑꯩꯁꯨ ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯌꯦꯡꯉ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥ ꯑꯃ ꯄꯤꯅꯩ ꯒꯤꯐ ꯀꯌꯥ ꯑꯃ ꯄꯤꯅꯩ ꯅꯣꯡ ꯆꯨꯃꯟꯗꯅꯕ ꯕꯦꯔꯥ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯌꯥꯝ ꯊꯤ ꯀꯟꯅ ꯇꯥꯏ ꯃꯈꯣꯟꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯔꯤꯇꯥꯌꯔꯃꯦꯟ ꯄꯥꯔꯇꯤ ꯑꯃꯃꯨꯛ ꯑꯦꯇꯦꯟ ꯇꯧꯕ ꯂꯥꯛꯑꯦ ꯈꯔꯗꯤ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯔꯤꯇꯥꯌꯔ ꯆꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯅ ꯅꯛꯅ ꯇꯤꯟꯅꯖꯕ ꯃꯤ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏ ꯊꯦꯡꯅꯁꯨ ꯊꯦꯡꯅꯗꯃꯛ ꯂꯥꯛꯂꯤ Hello, blessing. बस बस थोड़ा सा ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ